Loyalam E-PAO tabiriba kudingmapu Widrom Susmitana taramna ukchari. Maheiroi Nataba Singna Meepham Pangthokpada Saruk Yabigani logi matung ina action lokatkani haina Education Minister T.H. Basanta Kumarna Fondorakli. Social media da Maheiroi Nataba Maheiroi loop amata yaudaba loop singna hayeng DM College da Manipur gi apunma Maheiroi sengi Meepham Pangthokani haina thadori liba asi yumpham yaude Manipur da Leriba Maheiroi loop taruka Meepham asiga mari laina de haina sunga sinungtil social media da fondo kibana maram oiraga Meepham asida academic atmosphere thugaiduna Meepham amasida Saruk Yabigani haiduna Education Minister T.H. Basanta Kumarna fondo kre ngasi nungtil kay sampata laiba DIPR gi conference hall the Imphal East amadi West gi SP Education Department gi Commissioner amadi Director yang na pangthokiba Meepham amada Minister na hai Chahi amada yamdrabada numit chaniga mangdrama panlarik tamnaba lengak na pandam thamduna hotnari masigi manungda numit chamaga yangkai humda haukraba matung ising ichaw amadi hauzik thokliba lan asina maram oiraga numitaran mapanni aremada matam mangkriba matam sing asi mention ba ngamnaba hotnari ngecharak asida Maheiroi shuna taba Maheiroi sabak khorana ising irang thokhanaba kauriba Meepham asi Manipur lengak ki mari leinaba Council Authority dagi ayaba laukibalaite Education Department gi oina school gi jatnagadaba rule and regulations singi manungda school gi matamda Maheiroi singna lairika mari lainaba academic process na taba atai hiram singda saruk yaba yade Hayeng Pangthokpada Meepham asi miyoi khorana thoklibe irang asida hena chauthoknaba hotnabani Meepham asina maram oiraga pamdaba thodok sing thokalaklabadi logi matung in chap chaba action lokatkani haraduna Meepham aduda mari lainana DM University gi mari lainaba Maheiroi lob singna sum Meepham asi makhoiga mari laina de haina fongdokpa leire Maram aduna Meepham asi pangthokpa yaroi amadi Maheiroi amatta Saruk Yabigani haina minister na makatana fongdokhi Jiribam gi Saizang Village Saramba Kuki gi bunker kaya thugai kre Jiribam district headquarter gi irap laptana leiba Saizang Village ki road ta Saramba Kuki khulai paiba singi bunker kaya ngasi security force thugai kre masigi matangda press na phangba paugi matung ina ZT road faultona Saizang tamna chatliba lambi asigi nakalda Kuki khulai paiba singna bunker saraga lesing kibadagi maitai sing bekra mai kaidagi maning tamna chatpa ngamdana leirakhibani Masigi matakta Kuki khulai paiba singna chingthaktagi motbung maitai khulda nongmai amadi bom yauna taktana land kai haudona leiribani oirakliba fibam asida miyamna chathok chasin tawbada mayokna riba khudong chadaba kaya sing asi yenglaga Jiribam district ki SP KH Robinson na 38 suba Assam Rifles ki commanding ga pau fauna duna bunker asi ngasi ayuk thugai kibani hairi Manipur gi Warishan Laksanaba Center na hotnaba ganloina na Warishan puraknaba roadmap yatotuna thamle haina Amit Sahana fondorakli Manipur da thoklibe irang asi Laksanaba BJP gi na Lusingba Center lengak na hotnaba ganloina na irang asi gi Warishan ama puraknaba roadmap ama yatotuna thamle haina Union Home Minister Amit Sahana fondokre Genius Milgi report amagi matung ina Prime Minister Narendra Modi na luchingba lengak asina numit chama ni mapung phaki bagaloina na pangthokpa paugi Meepham amada Union Home Minister Amit Sahana hai irang asina sawalaban nakal anigi marakta wari sanaduna waroisin purakpan natana atopa pambay leite Maram aduna maikai animaka wari sanaduna warishin ama puraknaba center da akan mamongda hotnari matang khara irang asinem tharuraba matungda numit humni chupna irang thoki oirakliba fibam asilaksin mangamlagani haibagi achoba thazaba amalere hauzik Manipur da thokliba irang asigi khwaidagi maru oiba maramdi India amasung Myanmar border asina oiri Maram aduna India amasung Myanmar gi ngamkhaida hauzik phawagi oina kilometer kontra rom sambal khabagi thabak loisele Masigi matakta logi wangmada ngamkhai lansilaliba sing thingnaba tongan ba key points sing the CRPF ki personnel sing deploy tawdona leiri India amasung Myanmar border gil kilometer listing amaga chonga sambal khazinabagi budget center na approve tawre India amasung Myanmar ani gi marakta chatnaramba free regime movement lokthokibana leba ani asigi marakta changtok sansin tawbada visa gi khuthang nat khaktada yaragani haiki Laikan nariba anaba ama kamdona narak libano haibadu thidringeida anabadu hana kanmana hena maru oi haina Mukhyamantri Nongthambam Birena fongdokre Chief Minister Nongthambam Birena hai
Laikannaduna leiriba anaba ama karidagi kamdongna naraklibano haibadu thidringeida anaba adu kanbani hena maru oi hauji thokliba irang asigi hawrafam thidringeida tangdu leitaba hana puraknaba amata oina hotnamina khisi wafam asingarang All Manipur Working Journalists Union amzu lengkhatkibagi chahi yangkhai shurakpa Golden Jubilee ga mari leinana Manipur Place Clubta pangthokkiba thoram amada mahakna phongdokhibani Chief Minister Viren Amzugi President Vijay Kaksing Tabam, IPR Minister Dr. S. Ranjan Amadi, EGMG President Khogendra Khongdramna Mathang Sitna Chief Guest President and Guest of Honor Oidona Saruk Yadana Pangthokkiba Golden Jubilee Thoramga Mari Leinana Amzugi Shabinar Ama Amadi Know Your Century Hana Mingthonba Lyric Ani Amasu Fonki. Thoramadugi Saruk Ama Oina Chief Minister na Luchingduna Manipur Press Club ta Leiba Pawmi Singi Ningsing Khombamda Leisukat Pagaloinana Lake Khitraba Pawmi Singi Imung Manungda Achamba Khudot Posing Khusinaki Loinana Amjuling Khatpada Yaukhiba Pawmi Sing Amjugi Thopuramba Sing Amadi Makhogi Imung Manungda Achamba Lengyan Khudol Tamki Ngarangi Thoram Aduda Mari Leinana Chief Minister Nong Thambam Birena Hai Manipur gi hojik tholibe irang asi illegal immigrants sing takthoknaba amadi drug mafia sing thingna bohotnaba dagi horakhipani laibak thibadi irang asi kuki amadi maitai gi ethnic conflict oina uhanbi khre matam sangna ohoba kaya lerakpana maram oiraga namdam asigi yalhomi sing minority tarakpa yaba amadi drug na generation kaya mahala payabagi akibe lerakpadigi tangai fadana state asi kanaba amadi yalhomi sing kanaba changsilaba khongthangni adigumba kanagumba kharana khongthang asi lana uhanaba hotnaba su yaudaba nate chahi tare khuntaktuna aduk thina yekna khiba awalaiba ka tainaba mapham sing fencing amata khadana leiramba amadi maram hojik tapna mayek singlatli Howsing Manipur Kunda Minori by Yalhomi for Rokun trying to contraum the Asigi Marakta, Nuaina the Bayana the Lengaki Mayokta Leba Amata Late. Lenga Sina Su community Amagi Amatagi Matakta Late Haina Mahakna Makatana Haiki. Miro Binupi Ama Operation Totuna Angang Unaraba Matung Kidney Animal Fell Oram Lay. Mamang Thagi Taramari the Thobal Mela Ground the Leba Pima Hospital the Operation Toduna Angang Unakibi Wangbaldagi Miro Binupi Ama Angang Unaraba Matung Fivam Kahena Soxilakpadagi Janims the Aruba Fivam the Laikana Cray. Todok Adu Pima Healthcare Gi Doctor na Jackson the Badagi Anabagi Fivam Asi Yona Soxin Kibani Haine Imung Manung Amadileka Gimio Sing na Fongdokre. Angang Unaraba Matung Kahena Fivam Sokpadagi Janims the Laikana Binupi Adugi Maming Kaidongbam Ombi Purnima Mapuroiba Kaidongbam Nagesor Kawi Wangbal Maning Lekai Degini. Todok Asigi Matanga Wangbada Leba Ima Swaibi Sanglenda Miam Oba Meepham Ama Pangthokpada Matung Paugi Meepham Ama Pangthokre. Paugi Meepham Aduda Saruk Yakibi Purnimagi Apokpi Thambal Sanana Hai. Purnima Hokiba August Taramari Mayukta Angang Unana Bagidamak Pima Healthcare da Pukhatkibani Amadi Numit Adumaktada Mahak Operation Toduna Angang Ama Unaki. Purnima Angang Unadringegi Mamangda Thakudingi check Chatuna Masada Anaba Amata Laitaba Amadi Pumna Mag check Taroba Matung Mahak check Toduna Mahak Angang Unakibani. Adobo Angang Unaraba Matung Numit Aduginung Tilpung Ohumlom Tarakpada Purnima Ising Chatpalep Kiba Amadi Masaka Hena Nungairak Tabadagi Rasta Chatuni Yenglubada Kini Animal Fell Oram Kibani. Masi doctor na complaint tawrabastu doctor da karistu tawroi haina nachungdana leithoki masi doctor na cheksindabadagi thokpani tangkun phawagi manungda healthcare asigi mathakta miyeng changdrabati akanba action lokhatlagani hari loshilakbada news channel hangdokre ngasi numidung bapung ama taba matamda loyalam E-PAO group asigi news channel ama Maheiroi rhymes teacher training center Pangthokpada gi training hall la honabi matung ina hodokre Thoramasida social worker Adirin Singh amadi Maheiroi rhymes center gi director Satyaningomamna mathang setna athoba mithunglen oiki sandokatoriba E-PAO asi ayuk amasung numidang ani thokna miyamda khusinagani aroibada maruweba paw amuka hana pizari Maheiroi Nataba Singna Meepham Pangthokpada Saruk Yabigani logi matung ina action Kani Haina Education Minister T.H. Pasenta Kumarna Fongdokre Jiribamgi Saizang Village the Saramba Kuki Bunker Sing Kaya Tugai Kre Miro Binupi Ama Operation Toduna Angang Unaraba Matung Kidney Animak Fell Oram Lay Laikanariba Anaba Ama Kamdona Narak Libano Habadu Tidringeda Anaba Duk Hana Kanmani Hena Maruoi Haina Mukhya Mantri Nong Thambam Biren Singna Fongdokre Amadi Manipur gi Irang Laksinaba Center na hotnabaga loinana Warosen Puraknaba roadmap yatok na table haina Union Home Minister Amit Shah na Haikray Matang asida Paulo Shinjari Thagachari